Mayambu Kanglei review ki maikitiki Amuka Hana Taram Okchiri. Ngasi Puduna Laksiri film Masi Yes Ras film banner ki Makar Pothokiva Yes Chopra ki film Jab Tak Hai Jaan Jab Tak Hai Jaan Hai film Masi Masi Ina explain to Jagadori film Masi box office ta Rupa 2.11 billion fangtuna hitchat kiva film mani film Masi November 2012 ki tang 13 da release tauki film asida maruoina saktam langliba singi marakta SHAHRUKH Khan, Katrina Kaif, Anushka Sharma makoisina maruoina saktam langki aduga film asigi horokpa matamda yamna phajaba saireng amasu intro oina piri saireng asin hairi nahak ki mitlugi yaklaba ingau ngaujebi matau Nahak ki minok na kanabusu mi paidaba Nahak ki samlang na sandiagi nami ba nungsitkum Kauba leiroi ayhak na Punsi sina leiriba makai Punsi sina leiriba makai Nahak ki nakut na aibu Thadok piram labasu Nahak ki mirum ki saktam duna Nahak ki miyeng na tam krabada Ngakpi bangam loi nahak bu Punsi sina leiriba makai Punsi sina leiriba makai Major Anand yamna mathona leiba malingjen khaba amasung kiba leitaba army major amani mahak Ladakh ta bomb ama defuse tawnabagi damta laklami Ladakh ki kaithien duda mahak ki squadron kangu duna bomb ama defuse tawnaba honaramba matamda bomb adugi fuse tu thiba ngamlamde aduga mahak ki receiver sisu kadomda lekhibno chu khanglamde madudagidi Major Anand bomb adugi manak tamna sangkhlaktarmi aduduga bomb adu hangdoktuna mahakna defuse tawnaba honarami matamduda mahak ki squadron kangu thingduna mahakta bomb suit ama pirame bomb suit to mahakna selu haibe hakide mahagasi mahakna bomb defuse taw matamda sukse setna mahakna bomb defuse camarum tawki mahakna ngasi su bomb suit settabida kaithien mayade leba bomb adu defuse tawnaba honarakhi mahakna bomb du gida yenglam matungda bomb du mahakna receiver phangdaduna mahakna RDX ki manungda phakhoktuna yengmo matamda bomb ki receiver du yorami aduga mahakna defuse tawramki madugi matungda bomb du defuse tawrabanina mahak ki squadron kanguduna police tu da haiki kaithel se hojikte hangto haiduna haibidi kaithien si bomb lei haiduna matam kharagi damakta loina cross tawduna leramki Major Anand lambi da sum lakpa matamda mahakna luraba ising amaki manakta phamduna mahakna ngak mai thaduna aingba bu khangduna leramki mahagasi maphamduda sum potharambani maphamduda leiba ising adu Ladakh yamna luraba ising oirami aduduga ising adu su yamna ingba ising oikirami ising duda mahakna sum yengduna wakhan khalingai matamda nupi macha ama chelaktuna mahaki bag thadaduna ising duda patlaw sungthakirami ising duna ingba heman khiduna nupi adu ingbana hemandana mahaksi irakna gi tawrami madu matam duda mahaksi Major Anand urami adubu Major Anand na thausaramde kaigino haba matamda nupi duna yamna thausadabida kaisu leite haiduna ising duda songthakibanina mahakna thausakidabani adudagidi mahakna nupi macha adu siba tare haiduna ising da sungdaduna nupi macha adu kanbi khirami madudagidi nupi macha adu sor holamdabadagi mahakna CPR haiba aikhoina ising da lup khitaragadi kamaina kangani haibadu madu apply tawsalami mahakna aduduga nupi dugi thawai kankhirami nupi duna gyan tarakpa matamda soldier nang ngasaina lakpa kadawi aija siraba matungda lake haribara haiduna nupiduna Anand chairamki madudagidi Anand karisu thausadabida mahakna liliba uniform gi jacket tu nupiduda liralamaga mahakna nupidubu doktuna chatkirami nupiduna ingkhraba isingduda chongthabagi maramsi mahakna mahaki mamanabada ai ising aingbaduda chongthaba ngamni haiduna paisa thanakhiba oirami madudagidi mahakna video du pudana mamanaba singdu yenganba matamda mahakna mamalabadagi paisa adu laukrami maduda makhoigi
Discovery Channel gi makhoi gi supervisor amana mahak se supervise tawbagidamagta laklami aduduga mahak se mahakna sengbadaba documentary do fajana semta taragadi mahak se Catherine na London da puroi haiduna haikirami maduda nupi adu mathwai nungaramdi mahakna mahaki leibadaba kadura changlakpa matamda nupi adugi ex boyfriend Arjun na phone tawrakirami maduda nupi aduna khongki Arjun nang hojibawa aingona phone tawraise kaigino akoi ni mari na give do tha taru khatani kainare tana yare madrai nang hyper oi da ka hoite yare nang move on tawro yare haiduna nupi aduna phone se thamami nupi esi ki character se yamna bindas oiba haibadi yamna kaida khandaba mai tawningbra tawba amasung mahaki apambla thingdaba nupi ama oirami mahakna nusinaba haibase kaisu khalamde relation se kaisu khalamde adubu mahaki punsi asi Samar Anand gi punsi ga mari leinarubadagi mahaksi punsi si yam sathina change tawrokibagi wari amsu yauri madudagi di nupi aduna Samar Anand gi quote adu makhada thamma matamda Samar Anand gi diary adu mahaki quote dagi chongtokirami diary adu khungkatuna nupi aduna diary adu paba horami paba matamda diary adu da irami basi Samar Anand gi punsi wari oiduna lerami Samar Anand gi punsi wari ahanba hawdorokpa matamda mahaksi London da lerami mahaksi London da leba matamda mahaki diary da irami basi aigi punsi di chahi 15 di hawkre adubu aina numit aduda church ki mamangda lairembi ama dress angang basetuna chen ba thenarami maduda mahakna church manungla changduna mi bu weribra lai bu weribra haiduna mahakna church manungla changaga mahakna check tawrkirami mafam aduda nupi aduna ishogi mamangda leptuna mahakna haraki hawjingmak punatrabadi untahan pasi yadabra yengo aigi taakraba lehenga se loi chole adu sina siware aduga ina hainingbadi aigi college ki exam result ngasi phange aduduna result tu da isi college adugi top tare aduna ibani haina khibagi matungina ai ngasidagi chocolate chararoi haiduna nupi aduna hakirami madudagi di amu magna ki sina siware asi se binanti gi mayumda sangit ki party amalei party mafam da mahaki mari mata nupa amalakani mahak India dagini aduduga nangna tawgada thabaksi nupa aduna ise pamhanbiganu aduga koi babana su nupa adu pamdaba oisanu karigumba koi babana pamgiba taragadi koi babagi mayokta ai wangang mangamoi aduduna nupa aduna ai pamdaba oihanbiu haiduna hairamki mahakna haiki yengu aina thainangai matamdasu nangona nikiuduni ai India nupa se hainade haiduna India nupa nataba Englishman amaga ilo hongzage karigumba nangna aina hairibase ya taragadi ai fara yawba jacket si chunglet elaroi nangna khangi dumangai aina fara yawba jacket si kayadi matik pame haibado aduna kitang masi matang jida yabi ko haiduna nupi edu satkirami maduda Samar Anand nakandagi nokpet tawduna nupi edu matawdu yanglami adudu hairami Sir Jesus masi matang sidi nangna loi handle tawroko haiduna madudagi di nupi edu Rolls Royce tongduna satkirami Rolls Royce tongba haibasi nupi edu yamna nopa nupi di makti natre yamna inakhunba nupi amadi oirame tanjadda Samar Anand gi mamangda truck ama laktuna hey unje khoto haibdo hojiba khotok thikai giro haiba matamda Samar Anand khotok sarage haiduna unsingdu khotokirami sen ama change tawrktuna Samar Anand du mahaki lairiba rent tu dal changami aduduga mahakna mahaki mamanaba Zain kidamakta mahakna asapot hauduna Zain tu hawtokhi aduga Zain ta hairami se hawgol se satho aduduga ne ai thabuk sakke maduda Zain haraki London sida karibu tawdurino khangdrine bo basa thopom da sopom laitabane maduga mu haraki kapura kalna nangi yumgi bhara piu harambane ko kachukalunu madugi bhara da ina dam pige haiba matamda ananadu mahakna asapotu gi makada Zain gi hapta amagi chanagadaba kharsa sing thamami madu uruba matamda Zain se yamna haraukirami Samar London gi lambi sorokta isai makhal saktuna arakpa lambi gi mi singdagi paisa lorami aduduga mahakki karbar se makhan amakhata waramde makhan mayam warami isai saklingai matamdasu yam toina mahakna church ta ugiba nupi edu thengna kirami
ꯆꯔꯁꯇ ꯎꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯁꯤ ꯑꯩꯅ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯖꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯤ ꯁꯁꯄꯦꯟꯁ ꯈꯤꯇꯪ ꯂꯩꯍꯟꯅꯤꯡꯕꯒꯤꯅꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯁꯨ ꯂꯥꯛꯈꯤꯒꯅꯤ ꯁꯃꯔ ꯒꯥꯔꯤ ꯆꯥꯝꯈꯤꯔꯝꯃꯤ ꯑꯗꯒꯤ ꯃꯍꯥꯛꯁꯤ ꯉꯥ ꯌꯣꯟꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯉꯥ ꯌꯣꯟꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯇ ꯑꯣꯔꯗꯔ ꯑꯃ ꯄꯤꯈꯤꯕꯅꯤ ꯑꯣꯔꯗꯔ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯤꯈꯤꯔꯝꯃꯤ ꯑꯣꯔꯗꯔ ꯄꯤꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯀꯥꯔꯗ ꯑꯗꯨꯁꯨ ꯄꯤꯔꯝꯃꯤ ꯀꯥꯔꯗ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯃꯔ ꯑꯅꯟ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗꯨꯗ ꯋꯦꯇꯔꯒꯤ ꯊꯕꯛ ꯇꯧꯈꯤꯔꯝꯃꯤ ꯔꯦꯁꯇꯨꯔꯦꯟꯠꯇꯨꯗ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯊꯕꯛ ꯆꯪꯕ ꯅꯨꯃꯤꯠꯇꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯆꯔꯆꯇ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯈꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯕ꯭ꯔꯤꯇꯤꯁꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯅ ꯈꯟꯖꯕ ꯅꯨꯄꯥꯗꯨꯃꯛꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯅꯁꯨ ꯍꯔꯥꯎꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯇꯧꯔꯝꯈꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯦ ꯑꯗꯨꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯗꯣꯔꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤꯔꯝꯃꯤ ꯁꯃꯔꯅ ꯃꯍꯥꯛꯀꯤ ꯋꯦꯇꯔꯒꯤ ꯑꯣꯏꯕ ꯊꯕꯛꯇꯨ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯐꯠꯇꯕ ꯍꯥꯎꯊꯤ ꯂꯪꯊꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯐꯩꯅ ꯆꯤꯡꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯃꯔꯁꯤ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯅꯪꯁꯤ ꯂꯝꯕꯤꯗꯨꯗ ꯁꯜꯂꯥꯅ ꯁꯛꯄ ꯏꯁꯩ ꯁꯛꯄ ꯅꯨꯄꯥꯗꯨ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯁꯃꯔꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅꯤ ꯑꯩ ꯑꯗꯨ ꯅꯨꯄꯥꯗꯨꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯅꯣ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯃꯔꯅ ꯍꯥꯏꯔꯛꯈꯤ ꯂꯟꯗꯟꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯝ ꯋꯥꯏ ꯄꯨꯛꯁꯦ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯌꯥꯝ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯗꯕꯜ ꯁꯤꯞ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯃꯔꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯅ ꯖꯤꯖꯁꯇ ꯍꯥꯏꯖꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯖꯤꯖꯁꯅ ꯌꯥꯕꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯖꯤꯖꯁꯇ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯗꯨ ꯅꯪ ꯃꯈꯥ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯦ ꯉꯁꯤꯗꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯨ ꯅꯪ ꯌꯥꯗꯅ ꯅꯨꯄꯥꯗꯨꯅ ꯄꯥꯝꯕꯗꯒꯤ ꯅꯪ ꯉꯁꯤ ꯃꯍꯥꯛꯀ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯖꯤꯖꯁꯅ ꯅꯪꯅ ꯍꯥꯏꯈꯤꯕꯗꯨ ꯖꯤꯖꯁꯅ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯂꯥꯜꯂꯤ ꯖꯤꯖꯁꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕ ꯅꯨꯄꯥꯗꯨꯗꯤ ꯏꯟꯗꯤꯌꯟ ꯃꯆꯥꯗꯨꯅꯤ ꯑꯗꯨꯗꯨꯒ ꯑꯩꯅ ꯍꯣꯡꯒꯗꯧꯔꯤꯕ ꯔꯣꯖꯔꯁꯤꯗꯤ ꯑꯩꯒ ꯊꯥꯏꯅꯉꯩꯗꯤ ꯈꯪꯅꯔꯛꯄ ꯃꯤꯅꯤ ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯌꯥꯝ ꯍꯔꯥꯎꯋꯤ ꯌꯥꯝ ꯐꯩ ꯄꯥꯝꯃꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁꯤꯗꯩꯗ ꯐꯝꯗꯨꯅ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯦꯡꯒꯦꯖꯃꯦꯟꯗꯨ ꯍꯔꯥꯎꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯍꯥꯛ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯁꯤꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯂꯣꯏ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯁꯤꯗ ꯐꯝꯃꯤꯕꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯅꯪ ꯍꯔꯥꯎꯗꯦ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯑꯩꯅ ꯏꯁꯣꯔꯗ ꯀꯟꯐꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯇꯥꯔꯤꯕꯗꯤ ꯏꯁꯣꯔꯒꯤ ꯀꯟꯐꯦꯁꯟꯗ ꯃꯤꯅ ꯇꯥꯕ ꯃꯇꯝꯗ ꯃꯁꯤ ꯐꯠꯇꯕ ꯃꯑꯣꯡꯅꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯎꯟ ꯁꯦꯡꯗꯣꯛꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯗ ꯅꯪꯅ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯕꯗ ꯑꯩꯅ ꯇꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯟꯅ ꯍꯥꯏꯔꯝꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯟ ꯑꯃ ꯆꯦꯟꯖ ꯇꯧꯗꯨꯅ ꯔꯣꯖꯔ ꯑꯗꯨ ꯃꯤꯔꯥꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯤꯔꯥꯒꯤ ꯂꯣꯒꯣꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯕꯣꯔꯗ ꯃꯤꯇꯤꯡ ꯑꯃ ꯐꯝꯂꯝꯃꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡꯁꯤ ꯃꯤꯔꯥ ꯍꯥꯏꯅ ꯀꯧꯏ ꯃꯤꯔꯥ ꯑꯁꯤ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯃꯍꯥꯛ ꯑꯁꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯟꯈꯤꯗꯦ ꯃꯤꯔꯥꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯍꯨꯟꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯈꯟꯕ ꯃꯇꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯈꯤ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯇꯥꯔꯒꯁꯨ ꯔꯣꯖꯔꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯤꯔꯥꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯔꯣꯖꯔꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯁꯤꯟ ꯑꯃꯗꯅ ꯑꯅꯟꯗꯨ ꯃꯍꯥꯛꯀꯤ ꯃꯍꯧꯁꯥꯒꯨꯝ ꯂꯝꯕꯤꯗ ꯏꯁꯩ ꯁꯛꯇꯨꯅ ꯄꯩꯁꯥ ꯇꯥꯟꯈꯤꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯤꯔꯥ ꯂꯥꯛꯇꯨꯅ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯑꯅꯟꯗ ꯍꯥꯏꯔꯛꯈꯤ ꯃꯁꯤ ꯄꯩꯁꯥꯁꯦ ꯂꯧꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯟꯅ ꯀꯔꯤꯒꯤꯅꯣ ꯄꯩꯁꯥ ꯑꯁꯥꯝ ꯄꯤꯔꯤꯁꯦ ꯀꯅꯥꯕꯨ ꯍꯥꯠꯂꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅꯁꯨ ꯍꯪꯂꯛꯈꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯏꯄꯥꯁꯤ ꯖꯂꯟꯙꯔꯗꯒꯤꯅꯤ ꯃꯍꯥꯛꯁꯤ ꯄꯟꯖꯥꯕꯤ ꯁꯣꯡ ꯌꯥꯝ ꯄꯥꯝꯖꯩ ꯑꯩ ꯏꯁꯩ ꯐꯅꯌꯥꯝ ꯇꯝꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕु ꯑꯩ ꯉꯝꯈꯤꯔꯝꯗꯦ ꯅꯪꯅ ꯄꯟꯖꯥꯕꯤꯒꯤ ꯏꯁꯩ ꯃꯌꯥꯝ ꯁꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯥꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯈꯤꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯏꯁꯩ ꯇꯝꯕ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯃꯤꯔꯥꯅ ꯑꯅꯟꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯅꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯏꯁꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯄꯩꯁꯥ ꯂꯧꯗꯦ ꯑꯗꯨꯒ ꯏꯁꯩ ꯍꯥꯏꯕꯁꯤꯗꯤ
ꯕꯤꯗ꯭ꯌꯥꯅꯤ ꯑꯗꯨꯗꯨꯅ ꯃꯁꯤ ꯄꯤꯕ ꯃꯇꯝꯗ ꯑꯩ ꯄꯩꯁꯥ ꯂꯧꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯑꯗꯨ ꯇꯥꯔꯗꯤ ꯄꯩꯁꯥ ꯂꯧꯗꯕꯤꯗ ꯅꯪꯁꯨ ꯇꯝꯕꯤꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯅ ꯀꯃꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯕ ꯃꯇꯝꯗ ꯑꯅꯟꯅ ꯃꯤꯔꯥꯗꯨꯗ ꯍꯥꯏꯈꯤ ꯃꯤꯔꯥ ꯅꯪꯅ ꯑꯩꯅ ꯏꯁꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯐꯤꯁꯤ ꯅꯪꯅ ꯑꯩꯕꯨ ꯄ꯭ꯔꯣꯄꯔ ꯏꯪꯂꯤꯁꯀꯤ ꯖꯦꯟꯇꯜꯃꯦꯟ ꯑꯃꯗꯧꯅ ꯏꯪꯂꯤꯁ ꯉꯥꯡꯕ ꯇꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯔꯥꯁꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯅ ꯏꯁꯩ ꯇꯝꯕ ꯑꯃꯅ ꯏꯪꯂꯤꯁ ꯐꯖꯅ ꯉꯥꯡꯕ ꯇꯝꯕ ꯍꯧꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯔꯥꯗꯨ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛ ꯆꯔꯆꯇ ꯂꯥꯛꯇꯨꯅ ꯏꯁꯣꯔꯗ ꯅꯤꯖꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩ ꯏꯄꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯏꯄꯥꯁꯤ ꯌꯥꯝꯅ ꯍꯔꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯏꯁꯩ ꯇꯝꯕ ꯃꯇꯝꯗ ꯑꯩꯕꯨ ꯍꯩꯍꯟꯕꯤꯌꯨ ꯑꯩꯕꯨ ꯐꯖꯅ ꯁꯛꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯖꯤꯖꯁꯇ ꯍꯥꯏꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯏꯁꯩꯁꯤ ꯐꯖꯅ ꯁꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯆꯨꯔꯨꯞ ꯊꯛꯈ꯭ꯔꯔꯣꯏ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯋꯥꯁꯛꯈꯤꯔꯝꯃꯤ ꯃꯤꯔꯥ ꯑꯃꯁꯨꯡ ꯑꯅꯟ ꯂꯟꯗꯟꯒꯤ ꯑꯍꯥꯡꯕ ꯂꯝꯄꯥꯛꯁꯤꯡꯗ ꯑꯃꯅ ꯏꯁꯩ ꯇꯝꯕ ꯍꯧꯔꯛꯈꯤ ꯑꯃꯅ ꯏꯪꯂꯤꯁ ꯉꯥꯡꯕ ꯍꯧꯔꯛꯈꯤ ꯑꯅꯟꯅ ꯑꯍꯤꯡ ꯅꯨꯃꯤꯗꯥꯡ ꯈꯪꯗꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯈꯤꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯅꯕ ꯍꯣꯠꯅꯗꯨꯅ ꯃꯍꯥꯛꯅ ꯔꯦꯁꯇꯨꯔꯦꯟꯗ ꯂꯥꯛꯄ ꯃꯤꯁꯤꯡꯗꯨꯕꯨ ꯅꯤꯡꯊꯤꯖꯅ ꯏꯪꯂꯤꯁꯅ ꯃꯍꯥꯛꯀꯤ ꯃꯤꯅꯨꯁꯤꯡꯗꯨ ꯄꯤꯗꯨꯅ ꯍꯪꯈꯤꯔꯝꯃꯤ ꯀꯔꯤ ꯍꯥꯏꯅ ꯄꯨꯔꯛꯎꯒꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯏꯁꯩ ꯁꯛꯄ ꯍꯩꯇꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕ ꯃꯇꯝꯗ ꯑꯅꯟꯅ ꯍꯦꯛ ꯅꯣꯛꯅꯕꯤ ꯃꯗꯨꯗ ꯃꯤꯔꯥꯅ ꯁꯥꯎꯔꯛꯇꯨꯅ ꯑꯅꯟꯕꯨ ꯁꯦꯛ ꯍꯩꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯎꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯀꯔꯤꯁꯨ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯄꯩꯁꯥ ꯄꯤꯔꯝꯗꯕꯤꯗ ꯆꯠꯈꯤꯔꯝꯃꯤ ꯃꯤꯔꯥ ꯑꯃꯁꯨꯡ ꯑꯅꯟ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯐꯥꯎꯕ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤꯔꯝꯃꯤ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯃꯍꯥꯛꯁꯦ ꯏꯟꯗꯤꯌꯥꯗ ꯂꯩꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥꯗ ꯁꯨꯝ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤ ꯑꯥꯔꯃꯤꯗ ꯂꯣꯏꯅ ꯌꯥꯎꯔꯛꯄ ꯃꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯁꯨ ꯑꯥꯔꯃꯤꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯅ ꯅꯝꯗꯅ ꯑꯥꯔꯃꯤꯗ ꯌꯥꯎꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯃꯤꯔꯥꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯤꯔꯥꯁꯤ ꯅꯨꯃꯤꯠ ꯈꯥꯏꯗꯣꯛꯂꯒ ꯂꯥꯏꯔꯕꯁꯤꯡꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯤꯖꯕ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯑꯅꯟ ꯑꯃꯁꯨꯡ ꯃꯤꯔꯥꯁꯤ ꯂꯥꯏꯔꯕꯁꯤꯡꯒꯤ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯔꯆꯇ ꯂꯥꯛꯇꯨꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯑꯅꯟꯅ ꯍꯪꯉꯛꯈꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯔꯒ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯟꯇꯦꯛꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯃꯟꯇꯦꯛꯅꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯒꯤ ꯂꯥꯏ ꯅꯤꯡꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯃꯥꯡꯕ ꯇꯥꯏ ꯃꯍꯥꯛꯅ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯥꯛꯏ ꯑꯩꯅ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯑꯗꯨꯝ ꯄꯤꯕꯤ ꯑꯗꯨꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯃꯉꯣꯟꯗ ꯄꯤꯅꯤꯡꯗꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯑꯅꯟꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟ ꯑꯃꯁꯨꯡ ꯃꯤꯔꯥꯁꯤ ꯂꯝꯄꯥꯛꯇ ꯆꯠꯇꯨꯅ ꯏꯁꯩ ꯇꯝꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯐꯖꯕ ꯋꯥꯠꯂꯦ ꯍꯥꯏꯗꯨꯅ ꯑꯅꯟꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯁꯥꯎꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯏꯁꯩ ꯁꯛꯄ ꯃꯇꯝꯗ ꯃꯤ ꯀꯤꯕꯗꯧꯅ ꯀꯅꯥꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯧꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯁꯛꯇꯦ ꯑꯗꯨꯗꯨꯅ ꯏꯁꯩꯁꯤ ꯐꯖꯕ ꯌꯥꯎꯗꯦ ꯊꯋꯥꯏ ꯌꯥꯎꯗꯦ ꯑꯗꯨꯅ ꯊꯋꯥꯏ ꯍꯥꯞꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕు ꯑꯝꯇ ꯑꯣꯏꯌꯨ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯉꯛꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯅꯟꯅ ꯃꯤꯔꯥꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯊꯕꯛ ꯇꯧꯕꯤꯅꯕ ꯃꯃꯥꯟꯅꯕꯤ ꯃꯥꯔꯤꯌꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯤꯔꯥꯁꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟꯒꯤ ꯗꯥꯟꯁ ꯀ꯭ꯂꯕꯇ ꯄꯨꯔꯛꯀꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯁꯤ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯤꯔꯥꯗꯨ ꯀ꯭ꯂꯕꯇ ꯂꯥꯛꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯁꯦꯠꯂꯛꯏꯕ ꯗ꯭ꯔꯦꯁꯁꯤ ꯍꯥꯟꯅ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯗ꯭ꯔꯦꯁ ꯉꯥꯛꯇꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯅꯟ ꯊꯦꯡꯅꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯃꯌꯥꯝꯁꯦ ꯑꯄꯥꯝꯕ ꯈꯜꯂꯣ ꯑꯗꯨꯗꯨꯒ ꯗꯥꯟꯁ ꯇꯧ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯒꯤ ꯗꯥꯟꯁ ꯁ꯭ꯇꯦꯞꯁꯦ ꯐꯣꯂꯣ ꯇꯧꯕ ꯉꯝꯒꯗꯕ ꯅꯨꯄꯥ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯑꯅꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯗꯥꯟꯁ ꯁ꯭ꯇꯦꯞꯇꯨꯕꯨ ꯐꯣꯂꯣ ꯇꯧꯕ ꯉꯝꯕꯗꯤ ꯁꯪꯁꯥꯔꯁꯤꯗ ꯑꯩ ꯈꯛꯇꯅꯤ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗ ꯃꯤꯔꯥꯁꯨ ꯀꯔꯤꯝꯇ ꯊꯋꯥꯏ ꯁꯥꯔꯝꯈꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯡ ꯑꯃꯃꯝ ꯀꯧꯅꯔꯝꯃꯤ ꯃꯤꯔꯥꯒꯤ ꯃꯃꯤꯡꯁꯤꯅ ꯇꯤꯅꯥ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯅꯟꯒꯤ ꯃꯃꯤꯡꯁꯤꯅ ꯔꯥꯖ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ ꯃꯤꯡ ꯑꯅꯤꯁꯤꯅ ꯇꯥꯛꯂꯤꯕꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕ ꯀꯅꯥꯝꯇꯒꯤ ꯃꯈꯥ ꯄꯣꯟꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤ ꯇꯧꯒꯦ ꯍꯥꯏꯕꯇ ꯉꯝꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯕꯒꯤꯗꯃꯛꯇ ꯀꯧꯅꯈꯤꯕ ꯃꯤꯡ ꯉꯥꯛꯇꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯅꯟꯒꯤ ꯃꯃꯥꯟꯅꯕꯤ ꯃꯥꯔꯤꯌꯥꯅ ꯃꯤꯔꯥꯕꯨ ꯄꯨꯗꯨꯅ ꯗꯥꯟꯁ ꯁꯣ ꯑꯣꯐ ꯇꯧꯐꯝ ꯖꯒꯥꯗ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯌꯥꯝꯅ ꯗꯥꯟꯁ ꯇꯧꯅꯕ ꯎꯕ ꯃꯇꯝꯗ
ꯃꯤꯔꯥꯁꯨ ꯃꯍꯥꯛꯀꯤ ꯃꯈꯜ ꯃꯈꯜ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯇꯧꯔꯛꯈꯤ ꯁ꯭ꯇꯦꯞ ꯃꯌꯥꯝꯗꯨ ꯐꯣꯂꯣ ꯇꯧꯕ ꯉꯝꯃꯛꯇꯕꯗꯒꯤ ꯑꯥꯅꯟꯁꯨ ꯗꯥꯟꯁ ꯇꯧꯕꯗꯨꯗ ꯌꯥꯎꯁꯟꯈꯤꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯥꯅꯟ ꯃꯕꯥꯅꯤꯅ ꯗꯥꯟꯁ ꯇꯧꯈꯤꯕꯗꯨ ꯃꯌꯥꯝ ꯄꯨꯝꯕꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯦ ꯀ꯭ꯂꯕꯇꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯃꯤꯔꯥ ꯑꯗꯨ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯥꯅꯟꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯤꯔꯥ ꯑꯁꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯍꯔꯥꯎꯖꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯗꯨꯒ ꯑꯩ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯥꯅꯟꯅ ꯍꯥꯏꯔꯛꯈꯤ ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯉꯥꯎꯁꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝ ꯉꯥꯎꯁꯟꯅꯕ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒ ꯇꯤꯟꯅꯕꯤꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯈꯨꯝꯂꯛꯈꯤ ꯑꯩꯗꯤ ꯅꯪꯒ ꯇꯤꯟꯅꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯅꯪꯒ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯅꯟꯅ ꯍꯥꯏꯔꯛꯈꯤ ꯈꯪꯉꯦ ꯑꯩ ꯌꯥꯔꯦ ꯅꯪ ꯂꯨꯍꯣꯡꯗꯣꯔꯦ ꯅꯪ ꯑꯦꯡꯒꯦꯖ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯈꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯟꯖꯥꯗꯨꯗ ꯇ꯭ꯔꯦꯟꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯇ꯭ꯔꯦꯟꯗꯨ ꯀꯥꯈꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯤꯔꯥꯗ ꯑꯥꯅꯟꯅ ꯍꯥꯏꯔꯛꯈꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯒ ꯀꯤꯁ ꯇꯧꯕ ꯃꯇꯝꯗ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯁꯦ ꯅꯨꯡꯁꯤꯔꯕꯅꯤ ꯑꯗꯨꯒ ꯊꯥꯔꯛ ꯇꯥꯔꯒꯗꯤ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣই ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯥꯅꯟꯅ ꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯤꯁ ꯇꯧꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛ ꯊꯥꯔꯛꯈꯤꯗꯦ ꯃꯗꯨꯗ ꯑꯥꯅꯟꯅ ꯍꯥꯏꯈꯤ ꯅꯪꯅ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛ ꯊꯥꯔꯛꯇ꯭ꯔꯕꯅꯤꯅ ꯅꯪꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯅꯟꯗꯨ ꯌꯥꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕు ꯃꯤꯔꯥꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯃꯊꯟꯗ ꯌꯨꯡꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤꯈꯤ ꯃꯗꯨꯗꯒꯤꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯔꯥ ꯑꯗꯨ ꯑꯥꯅꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯥꯅꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯤꯔꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯥꯎ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯔꯒ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯃꯤꯔꯥꯗ ꯍꯥꯏꯔꯛꯈꯤ ꯑꯩꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯎꯗ꯭ꯔꯗꯤ ꯂꯩ ꯉꯝꯗꯗꯅ ꯅꯪ ꯆꯦꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯟꯅꯔꯁꯤ ꯂꯨꯍꯣꯡꯉꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯤ ꯔꯣꯖꯔꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤ ꯂꯦꯞꯄꯦ ꯑꯩꯈꯣꯏ ꯕꯕꯥꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩ ꯌꯥꯗꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯔꯛꯄꯁꯤ ꯃꯌꯥꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯝꯇ ꯅꯤꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯍꯥꯛꯅ ꯅꯤꯔꯛꯄꯅꯤꯅ ꯑꯩ ꯃꯍꯥꯛꯄꯨ ꯊꯨꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩ ꯅꯠꯇꯅ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ ꯃꯥ ꯅꯠꯇꯅ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯅ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯔꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯑꯩꯅ ꯆꯍꯤ 12 ꯁꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯄꯥꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯁꯤ ꯀꯔꯤꯝꯇ ꯋꯥꯠꯍꯟꯗꯕꯤꯗ ꯌꯣꯛꯂꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩ ꯃꯥꯅ ꯍꯥꯏꯕꯁꯦ ꯌꯥꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯅꯤꯕ ꯄꯥꯝꯃꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯑꯥꯅꯟꯗ ꯍꯥꯏꯔꯛꯈꯤ ꯑꯥꯅꯟ ꯑꯃꯁꯨꯡ ꯃꯤꯔꯥ ꯆꯔꯆ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯤ ꯏꯃꯥꯟꯅꯕ ꯑꯃ ꯅꯠꯇꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯤ ꯂꯩꯅꯒꯨꯝꯁꯤ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤ ꯅꯪꯅꯁꯨ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯛꯀꯅꯨ ꯑꯩꯅꯁꯨ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯍꯟꯕꯁꯨ ꯄꯥꯝꯈꯤ ꯃꯗꯨꯗ ꯑꯥꯅꯟꯅ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯁꯛꯀꯗꯕ ꯅꯠꯇꯦ ꯑꯩ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯅꯪꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯈꯟꯕꯤꯔꯒ ꯋꯥꯁꯛꯄꯤꯌꯨ ꯑꯩꯅ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯑꯥꯅꯟꯗ ꯍꯥꯏꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯑꯥꯅꯟꯁꯨ ꯃꯤꯔꯥꯒꯤꯗꯃꯛꯇ ꯈꯜꯂꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯤꯔꯥꯅ ꯑꯣꯐꯤꯁ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯅ ꯃꯍꯥꯛꯇ ꯅꯪꯒꯤ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯤꯔꯥꯗ ꯄꯥꯔꯁꯦꯜ ꯑꯃ ꯈꯨꯠꯁꯤꯟꯅꯔꯝꯃꯤ ꯄꯥꯔꯁꯦꯜ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯗꯦ ꯃꯤꯔꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯃꯥꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤ ꯄꯥꯔꯁꯦꯜꯗꯨꯗ ꯆꯤꯊꯤ ꯑꯃꯁꯨ ꯌꯥꯎꯈꯤ ꯆꯤꯊꯤ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯃꯤꯔꯥ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯣꯜꯗꯤ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯅ ꯑꯩꯁꯤ ꯁꯨꯅꯨꯡ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯒ ꯅꯪꯒꯤ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯦꯒꯥꯖꯤꯟꯁꯤꯡꯗꯒꯤ ꯑꯩ ꯄꯥꯎ ꯐꯪꯉꯤ ꯅꯪꯒ ꯑꯩꯒ ꯎꯅꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕु ꯅꯄꯥꯅ ꯅꯪꯒ ꯎꯅꯒꯅꯨ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯁꯛꯍꯟꯈꯤ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯎꯅꯗꯕꯅꯤ ꯑꯗꯨꯒ ꯅꯪꯁꯤ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯃꯥ ꯑꯃꯒꯤ ꯄꯥꯝꯖꯕꯗꯤ ꯃꯆꯥꯗꯨꯕꯨ ꯐꯖꯅ ꯀꯦꯕꯤꯗꯨꯅ ꯂꯨꯍꯣꯡꯍꯟꯕ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯃꯛꯇꯤ ꯐꯪꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯕꯥꯔꯊꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯆꯤꯊꯤ ꯑꯃꯃꯝ ꯏ ꯒꯤꯐ ꯑꯃꯃꯝ ꯂꯩ
ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯄꯤꯕꯗꯤ ꯉꯝꯗꯕꯅꯤꯅ ꯑꯩ ꯎꯄꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯍꯥꯞꯆꯜꯂꯒ ꯊꯝꯈꯤ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯨꯒ ꯄꯤꯔꯛꯂꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯑꯩꯅ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯁꯦꯠꯈꯤꯕ ꯗ꯭ꯔꯦꯁꯅꯤ꯫ ꯃꯁꯤ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯅꯪꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤ ꯁꯦꯠꯇꯨꯅ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤ ꯅꯪꯁꯤ ꯑꯩꯅ ꯀꯦꯕꯤꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯨ ꯑꯩ ꯐꯪꯕ ꯑꯣꯏꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯤꯔꯥꯗ ꯆꯤꯊꯤꯗꯨꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯤꯔꯥ ꯀꯔꯤ ꯇꯧꯗꯨꯅꯣ ꯈꯪꯗꯗꯅ ꯃꯍꯥꯛ ꯑꯥꯅꯟꯗꯅ ꯊꯕꯛ ꯇꯧꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯇꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯑꯥꯅꯟꯗ ꯇꯝꯈꯤ꯫ ꯃꯗꯨꯗ ꯑꯥꯅꯟꯗ ꯃꯤꯔꯥꯅ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯍꯪꯕ ꯃꯇꯝꯗ ꯅꯪꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯂꯣꯏ, ꯑꯗꯨꯕꯨ ꯇꯤꯅꯥꯅꯗꯤ ꯈꯪꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯤꯅꯥ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯀ꯭ꯂꯕꯇ ꯂꯩꯈꯤꯕ ꯃꯤꯔꯥꯒꯤ ꯁꯛꯂꯣꯟ ꯑꯃꯗꯨꯕꯨꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯃꯥ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨ ꯐꯥꯝ ꯑꯃꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯑꯪꯒꯨꯔ ꯊꯥꯗꯨꯅ ꯌꯨ ꯁꯨꯡꯉꯝꯃꯤ꯫ ꯌꯨ ꯁꯨꯡꯕꯗꯨ ꯃꯣꯏꯒꯤꯗꯤ ꯌꯥꯝꯅ ꯂꯦꯝꯖꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯔꯦꯗ ꯋꯥꯏꯟꯅꯤ, ꯑꯪꯒꯨꯔꯅꯤ꯫ ꯑꯗꯨꯅ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯃꯤꯔꯥ ꯑꯃꯁꯨꯡ ꯑꯥꯅꯟ ꯂꯥꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥ ꯀꯧꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗꯨ ꯎꯕ ꯃꯇꯝꯗ ꯌꯥꯝ ꯋꯥꯅ ꯀꯞꯈꯤ, ꯑꯗꯨꯒ ꯃꯃꯥꯗꯨꯅ ꯃꯉꯣꯟꯗꯁꯨ ꯂꯥꯟꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥꯁꯨ ꯊꯥꯏꯅ ꯆꯍꯤ 12ꯗ ꯉꯥꯏꯕ ꯑꯉꯥꯡ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯃꯃꯥꯗꯨꯗ ꯁꯥꯎꯔꯝꯕ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯍꯤ 19 ꯁꯨꯔꯕ ꯃꯄꯨꯡ ꯐꯥꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯑꯋꯥꯕꯁꯤꯡꯗꯨ ꯈꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯃꯃꯥꯗꯨꯅ ꯃꯄꯥꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯂꯩꯈꯤꯔꯝꯗꯦ, ꯑꯗꯨꯗꯨꯅ ꯃꯍꯥꯛꯅ ꯍꯔꯥꯎꯕ ꯊꯤꯔꯛꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯕ ꯊꯤꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗꯨ ꯑꯦꯡꯒꯦꯖ ꯑꯣꯏꯅ ꯍꯣꯡꯉꯛꯄꯅꯤꯅ ꯅꯨꯡꯁꯤꯕ ꯉꯝꯈꯤꯔꯝꯗꯦ꯫ ꯐꯅꯌꯥꯝ ꯀꯨꯏꯅ ꯃꯆꯥꯒꯤ ꯌꯦꯡꯗꯨꯅ ꯃꯍꯥꯛ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯝꯔꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯍꯦꯛ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗꯒꯤꯗꯤ ꯏꯝꯔꯥꯟꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯁꯤꯗꯨꯅ ꯂꯨꯞꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥ ꯄꯤꯛꯂꯤꯕꯅꯤꯅ ꯃꯤꯔꯥ ꯆꯥꯎꯕ ꯉꯥꯏꯔꯛꯄ ꯃꯇꯝꯗ ꯏꯝꯔꯥꯟꯗ ꯃꯍꯥꯛꯅ ꯃꯇꯝ ꯉꯥꯏꯈꯣ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯝꯔꯥꯟꯗꯨꯁꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯕ ꯃꯇꯝꯗ ꯆꯍꯤ 6 ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯃꯥ ꯑꯗꯨ ꯏꯝꯔꯥꯟꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕꯅꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯃꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤ ꯄꯤꯗꯣꯏꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯗꯤ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯅꯪꯅ ꯅꯨꯡꯁꯤꯕꯩꯗꯃꯛꯇ ꯆꯠꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯗꯨꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯁꯀ꯭ꯔꯤꯞꯀꯤ ꯗꯤꯃꯥꯟꯅꯤ꯫ ꯑꯁꯦꯡꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯁꯤ ꯀꯟꯇ꯭ꯔꯥꯁ ꯈꯤꯇꯪꯗꯤ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯏꯝꯔꯥꯟꯁꯨ ꯃꯃꯥꯗꯨꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯍꯥꯛ ꯃꯃꯥꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯝꯈꯤ꯫ ꯃꯃꯥꯅ ꯍꯥꯏꯈꯤ, ꯑꯩ ꯃꯤꯔꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯇ ꯄꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯕꯗꯒꯤꯗꯤ ꯏꯝꯔꯥꯟꯅ ꯍꯥꯏꯈꯤ, ꯏꯕꯥꯅꯤ ꯂꯨꯍꯣꯡꯗ꯭ꯔꯁꯨ ꯌꯥꯏ, ꯆꯦ ꯏꯅꯗ꯭ꯔꯁꯨ ꯌꯥꯏ, ꯅꯪꯒ ꯑꯩꯒꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯀꯨꯏꯔꯕ ꯁꯥꯡꯅ ꯑꯁꯨꯝꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤꯗ ꯇꯝꯂꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯤꯔꯥꯁꯨ ꯆꯠꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯝꯔꯥꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯏꯝꯔꯥꯟꯗ ꯍꯪꯂꯛꯈꯤ, ꯅꯪꯅ ꯑꯩꯒꯤ ꯏꯃꯥꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯝꯕꯤꯔꯝꯃꯤꯁꯤ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯝꯔꯥꯟꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯤ ꯅꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯁꯤ ꯄꯨꯔꯥ ꯖꯣꯀꯔ ꯑꯣꯜꯂꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯂꯥꯛꯂꯝꯕꯁꯤ ꯌꯥꯝꯅ ꯐꯔꯦ, ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯕꯨ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯍꯔꯥꯎꯅꯕ ꯍꯣꯠꯅꯗ꯭ꯔꯁꯨ ꯌꯥꯔꯅꯤ, ꯃꯥ ꯑꯗꯨꯝ ꯍꯔꯥꯎꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯗ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯃꯤꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯆꯍꯤ 6 ꯉꯥꯏ ꯍꯥꯏꯕꯁꯤ ꯇꯥꯏ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯉꯥꯏꯔꯤꯅꯣ, ꯅꯪ ꯃꯗꯨ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯇꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯊꯨꯡꯅꯕꯒꯤ ꯃꯇꯝ ꯋꯥꯠꯇꯅ ꯇꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯆꯍꯤ 6ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯏꯕꯥꯅꯤꯁꯤ ꯊꯨꯡꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯤꯔꯥ ꯑꯃꯁꯨꯡ ꯑꯥꯅꯟ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯀꯣꯐꯤ ꯑꯃ ꯊꯛꯅꯕ ꯍꯣꯠꯅꯔꯝꯕ ꯃꯇꯝꯗ ꯀꯣꯐꯤ ꯊꯛꯅ ꯊꯛꯅ ꯃꯤꯔꯥꯅ ꯑꯥꯅꯟꯗꯨ ꯃꯃꯥ ꯑꯃꯁꯨꯡ ꯏꯝꯔꯥꯟꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯕ ꯃꯇꯝꯗ ꯑꯥꯅꯟꯁꯤ ꯅꯨꯡꯁꯤꯔꯛꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯥꯅꯟꯗ ꯀꯤꯁ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯑꯥꯅꯟꯅ ꯍꯥꯏꯔꯛꯈꯤ, ꯅꯪ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯗꯣꯔꯦ ꯃꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯔꯥ ꯀꯩꯁꯨ ꯇꯥꯗꯕꯤꯗ ꯑꯥꯅꯟꯗ ꯀꯤꯁ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯧꯕ ꯅꯨꯡꯁꯤ ꯂꯩꯄꯨꯟ ꯑꯃ ꯁꯦꯝꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯥꯅꯟꯅ ꯌꯥꯝꯅ ꯍꯩꯕ ꯁꯥꯗꯅ ꯒꯥꯔꯤꯗꯨꯕꯨ ꯃꯃꯥꯏ ꯑꯣꯟꯊꯣꯛꯇꯨꯅ ꯑꯥꯅꯟꯅ
ꯃꯤꯔꯥꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯥꯅꯟꯗ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯖꯤꯟꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯗ ꯑꯥꯅꯟꯗꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯅꯟꯗꯁꯤ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯃꯤꯔꯥꯅ ꯂꯥꯏꯗ ꯑꯃꯨꯛ ꯅꯤꯖꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯔꯥꯡꯒꯤꯗꯃꯛ ꯑꯥꯅꯟꯗꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯕꯤꯒꯅꯨ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯑꯥꯅꯟꯗꯒ ꯎꯅꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯑꯃꯨꯛ ꯅꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯥꯟꯖꯥꯗꯨꯗ ꯑꯥꯅꯟꯗꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯤꯔꯥꯁꯤ ꯃꯍꯥꯛꯀꯤ ꯂꯥꯏꯅ ꯑꯥꯅꯟꯗꯁꯤ ꯀꯜꯂꯕꯅꯤ, ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯑꯥꯅꯟꯗꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ ꯍꯥꯏꯗꯨꯅ ꯑꯥꯅꯟꯗꯒꯤ ꯑꯁꯣꯛꯄꯗꯨ ꯍꯟꯅ ꯌꯦꯡꯗꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯤꯔꯥꯅ ꯂꯥꯏꯗꯨ ꯍꯦꯟꯅ ꯊꯥꯖꯕꯒꯤꯗꯃꯛꯇ ꯑꯥꯅꯟꯗꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯃꯣꯏ ꯀꯥꯏꯅ ꯑꯥꯅꯟꯗꯒ ꯀꯥꯏꯅꯈꯤꯕꯅꯤ꯫ ꯑꯥꯅꯟꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯨ ꯔꯤꯀꯣꯚꯔ ꯇꯧꯗꯨꯅ ꯃꯍꯥꯛ ꯃꯃꯥꯟꯅꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯅꯤ, ꯑꯩ ꯂꯟꯗꯟꯗ ꯂꯩꯕꯁꯤ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯅꯟꯗꯅ ꯃꯗꯨꯁꯨ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯤꯔꯥꯁꯨ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯤꯔꯥꯅ ꯑꯥꯅꯟꯗꯗ ꯍꯥꯏꯔꯛꯈꯤ, ꯅꯪ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯏꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤꯔꯨꯕ, ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯨꯕꯩꯗꯃꯛꯇ ꯂꯥꯏꯅ ꯑꯩꯈꯣꯏꯕु ꯋꯥꯔꯛꯂꯤꯕꯅꯤ, ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯏꯔꯥꯡꯒꯤꯗꯃꯛꯇ ꯅꯪꯅ ꯁꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯗꯕꯅꯤ, ꯑꯗꯨꯗꯨꯒ ꯑꯩ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯥꯅꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯥꯅꯟꯗꯅ ꯀꯔꯤ ꯍꯥꯏꯅ ꯈꯣꯏꯔꯝꯃꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯊꯋꯥꯏ ꯅꯤꯈꯤꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯀꯠꯊꯣꯛꯏꯕ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒ ꯑꯩꯒ ꯅꯨꯡꯁꯤꯅꯕꯁꯤ ꯀꯠꯊꯣꯛꯂꯤꯅꯤ ꯍꯥꯏꯔꯦ, ꯑꯗꯨꯒ ꯅꯪꯁꯤ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒꯨꯝꯁꯤ, ꯑꯗꯨꯒ ꯅꯍꯥꯛ ꯂꯟꯗꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯅꯟꯗ ꯌꯥꯝꯅ ꯁꯥꯎꯗꯨꯅ ꯂꯟꯗꯟ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯥꯅꯟꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯃꯍꯥꯛꯅ ꯇꯨꯡꯁꯤꯟꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯗꯨꯅ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩ ꯅꯣꯡꯃ ꯂꯟꯗꯟꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯂꯧꯒꯗꯣꯏꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯤꯊꯤ ꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯗ ꯄꯤꯔꯝꯈꯤꯔꯝꯃꯤ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯃꯍꯥꯛ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯆꯔꯆ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯥꯅꯟꯗꯅ ꯖꯤꯖꯁꯇ ꯍꯥꯏꯈꯤꯔꯝꯃꯤ, ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯄꯤꯕꯅꯤ ꯍꯥꯏꯔꯦ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪꯒ ꯑꯩꯒ ꯆꯦꯂꯦꯟꯖ ꯑꯃ ꯇꯧꯅꯕ ꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯃꯒꯅ ꯑꯩꯕꯨ ꯍꯥꯠꯂꯨ, ꯑꯩꯅ ꯉꯝꯃꯒꯅ ꯃꯍꯥꯛ ꯑꯩꯒꯤ ꯑꯣꯏꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯇꯣꯔꯤꯕꯁꯤ ꯑꯩ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯁꯤꯕꯒ ꯀꯣꯟꯅꯗꯨꯅ ꯑꯗꯨꯝ ꯆꯠꯇꯣꯔꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯤꯕ ꯃꯇꯝꯗ ꯃꯤꯔꯥꯅ ꯈꯟꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯔꯥꯟꯕꯅꯤ, ꯑꯗꯨꯒ ꯅꯪꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯨꯞ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯑꯥꯅꯟꯗ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯂꯥꯛꯇꯨꯅ ꯕꯣꯝ ꯁ꯭ꯀ꯭ꯋꯥꯗ꯭ꯔꯟꯗ ꯌꯥꯎꯗꯨꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯗ ꯔꯦꯡꯛ ꯑꯆꯧꯕ ꯄꯥꯏꯗꯨꯅ ꯕꯣꯝ ꯀꯌꯥ ꯗꯤꯐ꯭ꯌꯨꯁ ꯇꯧꯗꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯁꯤ ꯃꯦꯖꯔꯒꯤ ꯐꯝ ꯀꯥꯗꯨꯅ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯁꯤꯟ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯂꯥꯛꯇꯨꯅ ꯏꯟꯗꯤꯌꯥꯗ ꯑꯀꯤꯔꯥꯒ ꯎꯅꯔꯛꯈꯤꯔꯝꯃꯤ꯫ ꯑꯀꯤꯔꯥ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯄꯥꯔꯤꯕ ꯅꯨꯄꯤꯗꯨꯕꯨꯅꯤ꯫ ꯑꯀꯤꯔꯥ ꯑꯁꯤꯅ ꯑꯥꯅꯟꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠꯇꯨ ꯄꯤꯊꯣꯛꯂꯝꯃꯤ, ꯑꯗꯨꯗꯨꯒ ꯗꯥꯏꯔꯤꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯀꯤꯔꯥꯅ ꯁꯃꯔ ꯑꯅꯟ ꯀꯧꯕ ꯃꯇꯝꯗ ꯑꯥꯅꯟꯗꯅ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯪ ꯑꯥꯅꯟꯗ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯔꯥꯁꯨ ꯂꯩꯐꯝ ꯊꯣꯛꯏꯅ, ꯑꯗꯨ ꯇꯥꯔꯗꯤ ꯅꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯅꯪ ꯃꯤꯔꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯥꯅꯟꯗꯁꯤ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯀꯤꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯁꯤ ꯅꯈꯣꯏꯅꯤꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯎꯕꯝꯗꯤ ꯊꯣꯛꯇꯦ, ꯑꯗꯨꯕꯨ ꯌꯥꯎꯔꯕꯅꯤꯅ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯈꯪꯅꯤꯡꯉꯤ꯫ ꯑꯩꯁꯦ ꯍꯥꯔꯠ ꯀꯣꯔ ꯑꯣꯏꯕ ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕ ꯃꯤꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯄꯥꯔꯨꯕ ꯃꯇꯝꯗ ꯑꯩꯁꯦ ꯌꯥꯝꯅ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯔꯦ, ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ, ꯑꯗꯨꯅ ꯋꯥꯔꯤ ꯃꯈꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯅꯤꯡꯉꯤ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯈꯜꯂꯝꯗꯦ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝꯅ ꯉꯛꯈꯤꯔꯝꯃꯤ, ꯑꯗꯨꯅ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯑꯁꯦꯡꯕ ꯑꯣꯏꯕ꯭ꯔꯥ? ꯑꯗꯨꯒ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯒꯗꯤ ꯅꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪꯅ ꯋꯥꯔꯤꯁꯤ ꯇꯥꯏꯝ ꯄꯥꯁꯀꯤ ꯑꯣꯏꯅ ꯄꯪꯏꯗ ꯏꯁꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯥꯅꯟꯗꯅ ꯅꯪ ꯅꯃꯤꯡ ꯀꯩ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯪꯉꯛꯈꯤ꯫ ꯃꯗ ꯑꯀꯤꯔꯥꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯖꯄꯥꯟꯒꯤꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪ ꯋꯥꯔꯤ ꯑꯁꯦ ꯆꯨꯝꯅꯒꯤ ꯁꯥꯖꯟꯕ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯟꯇꯣꯛꯑꯒ ꯑꯗꯨꯝ ꯇꯣꯛꯑꯣ ꯍꯥꯏꯗꯨꯅ ꯑꯥꯅꯟꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯀꯤꯔꯥꯒꯤ ꯑꯦꯛꯁ ꯕꯣꯏꯐ꯭ꯔꯦꯟ ꯑꯔꯖꯨꯟꯅ ꯐꯣꯟ ꯇꯧꯔꯛꯈꯤ, ꯑꯗꯨꯒ ꯑꯀꯤꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯔꯖꯨꯟ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤ, ꯑꯗꯨ ꯇꯥꯔꯦ ꯅꯪ ꯑꯩ ꯆꯍꯤ 10 ꯉꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯑꯔꯖꯨꯟꯅ ꯉꯝꯃꯣꯏ ꯍꯥꯏ꯫ ꯃꯗꯨꯗ ꯑꯀꯤꯔꯥꯅ
ꯉꯝꯗ꯭ꯔꯗꯤ ꯇꯣꯛꯎꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔ ꯊꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯀꯤꯔꯥꯒꯤ ꯆꯦꯞꯇꯔ ꯑꯃ ꯑꯦꯗ ꯇꯧꯔꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯑꯀꯤꯔꯥ ꯑꯃꯁꯨꯡ ꯁꯃꯔꯒꯤ ꯋꯥꯔꯤꯁꯤ ꯃꯊꯪꯒꯤ ꯄꯥꯔꯠꯇ ꯇꯥꯕꯤꯔꯁꯤ ꯑꯗꯨꯒ ꯄꯥꯔꯠ ꯑꯣꯏꯅ ꯁꯦꯝꯖꯔꯤꯕꯁꯤ ꯀꯣꯄꯤꯔꯥꯏꯠ ꯑꯦꯚꯣꯏꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯄꯥꯝ ꯄꯥꯝꯗ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ